ꯅꯪꯅ ꯁꯝꯕꯜ ꯈꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯝꯕꯜ ꯂꯣꯏ ꯁꯤꯗꯣꯛꯑꯒ ꯁꯟ ꯃꯌꯥꯝ ꯍꯨꯖꯤꯜꯂꯒ ꯑꯩ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯍꯧꯖꯤꯛꯇꯤꯅꯦ ꯁꯝꯕꯜꯒꯁꯦ ꯑꯩꯅ ꯆꯥꯎꯅ ꯈꯥꯔꯅꯤꯕꯀꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯅꯪ ꯊꯝꯗꯣꯏꯅꯦ ꯈꯪꯉꯕ? 이봐 잠깐 올라 해. 이보다 왜 안 해? ꯍꯦ ꯀꯩꯅꯣ ꯏꯕꯥ ꯏꯕꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯏꯕꯥꯅꯤ ꯄꯨꯡꯉꯥꯡ ꯉꯥꯡꯅꯕꯅꯦ ꯃꯤꯅ ꯇꯥꯔ ꯀꯩ ꯈꯟꯗꯣꯔꯤꯒꯦ ꯀꯣꯟꯅ ꯀꯧꯔꯁꯨ ꯀꯧꯕ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯀꯧꯕ ꯑꯗꯨꯝ ꯍꯧꯖꯔꯒꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯇꯣꯞꯄ ꯐꯤꯂꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯏꯊꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗ ꯏꯊꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯥꯅ ꯇꯧꯔꯛꯄ ꯑꯦꯛꯇꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯑꯩꯅ ꯁꯨꯝ ꯃꯇꯦꯡ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯑꯩꯒꯤ ꯏꯃꯥ ꯍꯦꯛ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝꯕ ꯃꯃꯥꯅ ꯑꯩ ꯏꯆꯥꯅꯤ ꯀꯥꯏꯅ ꯁꯤꯒꯨꯝꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤꯗ ꯑꯗꯣ ꯐꯤꯂꯝꯁꯤ ꯅꯝꯕꯁꯤꯗ ꯏꯊꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯅꯝꯈꯤꯕ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯗꯅ ꯑꯗ ꯑꯋꯥꯒꯤꯕ ꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯋꯥꯕꯁꯦ ꯀꯩꯀꯩ ꯊꯦꯡꯅꯒꯦ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯊꯣꯏꯗꯣꯛꯅꯗꯤ ꯀꯩꯁꯨ ꯊꯦꯡꯅꯗꯦꯀꯣ ꯑꯋꯥꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯅ ꯐꯤꯂꯝꯁꯤ ꯄꯜꯂ ꯂꯩꯈꯤꯕꯁꯦ ꯁꯤꯗꯩꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏ ꯂꯦꯞꯈꯤꯕꯒꯤ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛꯀꯤꯅꯦꯗꯅꯀꯣ ꯑꯗꯣ ꯅꯝꯃꯤꯉꯥꯏ ꯃꯅꯨꯡꯗꯕꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯀꯩꯅꯣ ꯂꯩꯈꯤꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯗꯥꯒꯤ ꯌꯨꯝꯅꯥꯝꯅ ꯃꯥꯅ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯗ ꯑꯥꯔꯇꯤꯁ ꯑꯃꯗ ꯑꯋꯥꯕꯗꯣ ꯐꯪꯍꯟꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀooperation ꯄꯤꯅꯔꯝꯃꯒ ꯑꯃꯒ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯑꯗꯨꯃꯥꯏꯅ ꯅꯝꯈꯤꯕ ꯑꯣꯏ ꯑꯋꯥꯕꯗꯤ ꯀꯌꯥ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯅꯝꯕ ꯍꯧꯔꯒ ꯂꯥꯟ ꯑꯃꯨꯛ ꯂꯩꯁꯟꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯁꯤꯒꯨꯝꯕ ꯒꯦꯞ ꯂꯩꯕꯁꯤꯅ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯅꯝꯕ ꯍꯦꯛ ꯂꯣꯏꯕ ꯔꯤꯂꯤꯁꯀ ꯇꯧꯔ ꯃꯌꯥꯝꯗ ꯎꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯑꯩꯅ ꯂꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤ ꯃꯃꯥ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯅꯦ ꯃꯃꯥꯁꯤꯗꯕꯨ ꯏꯃꯨꯡꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯣꯏ ꯄꯨꯔꯛꯇꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯅꯦ ꯑꯗꯨꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯋꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯁꯥꯕ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯁꯥꯅ ꯄꯥꯝꯖꯔꯒ ꯇꯧꯔꯕꯅꯤꯅ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯕꯤ ꯏꯕꯥꯅꯤ ꯏꯆꯥꯅꯨꯄꯥ ꯁꯥꯏ ꯏꯆꯥꯅꯨꯄꯥ ꯃꯆꯥ ꯄꯤꯛꯄ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯀꯣ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕ ꯑꯉꯥꯡꯗꯨꯅ ꯑꯩ ꯏꯃꯥ ꯅꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯣ ꯐꯤꯂꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯌꯥꯝꯗ ꯑꯣꯏꯅ ꯚꯥꯕꯣꯛꯇ ꯑꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯣꯏꯅ ꯈꯪꯍꯜꯂꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯑꯩꯅ ꯁꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯁꯨꯝ ꯎꯕꯗꯁꯨ ꯌꯥꯝꯅ ꯐꯖꯅꯒ ꯑꯣꯏꯅ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯈꯨꯝꯖꯤꯜꯂ ꯊꯝꯃꯒ ꯍꯌꯦꯡ ꯆꯦꯅꯥꯁꯤ ꯃꯐꯝꯗꯨꯗ ꯍꯥꯏꯗꯤ ꯔꯤꯂꯤꯁ ꯇꯧꯒꯗꯕ ꯃꯐꯝꯗꯨꯗ ꯆꯦꯅꯥꯁꯤ ꯍꯥꯡꯇꯣꯛꯑꯒ ꯃꯌꯥꯝꯅ ꯄꯥꯍꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤꯗꯅ ꯌꯦꯡꯖꯕ ꯃꯤꯗꯅ ꯍꯦꯛ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯣꯅꯤꯅ ꯄꯨꯟꯅ ꯍꯥꯏꯖꯦ ꯌꯥꯝꯅ ꯊꯤꯟꯕꯤꯌꯨ ꯃꯃꯥꯏ ꯃꯅꯥꯛꯇ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ ꯑꯩꯁꯦ ꯅꯪꯒꯤ ꯃꯃꯥꯅꯦ ꯑꯩꯁꯦ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯇꯣꯞꯄꯤꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯉꯤꯗꯨꯕꯣ ꯍꯥ ꯍꯌꯦꯡꯒꯩ ꯉꯥꯡꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯒꯗ꯭ꯔꯣ ꯍꯥ ꯇꯥꯏꯁꯟꯒꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟ ꯃꯃꯥꯁꯦ ꯀꯔꯤ ꯑꯩꯅ ꯃꯃꯥ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅꯤꯅ ꯌꯥꯝꯅ ꯆꯩꯕꯤꯕ ꯀꯩꯅꯣ ꯇꯧꯕ ꯌꯥꯎ ꯃꯃꯥꯗꯣ ꯑꯁꯦꯡꯕ ꯑꯣꯏꯕꯩ ꯅꯤꯡꯗꯅ ꯀꯞ ꯂꯩꯔꯝꯕꯁꯨ ꯌꯥꯎꯋꯦ ꯃꯃꯥꯗꯨꯅ ꯁꯣꯝꯗ ꯁꯤꯔꯤꯌꯁꯇ ꯆꯥ ꯂꯩꯔꯝꯕꯗꯣ ꯁꯣꯝ ꯅꯥꯀꯟ ꯑꯦꯛꯇꯤꯡꯅꯦꯗꯣ ꯀꯥꯎꯊꯣꯛꯑꯒ ꯃꯆꯥꯅꯨꯄꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯍꯣꯂꯣꯕ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯉꯥꯡꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯆꯤꯟꯗꯒꯤ ꯇꯠꯇꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕꯁꯦ ꯇꯔꯥꯏꯕꯗꯤ ꯑꯣꯏꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯥꯅ ꯀꯝꯗꯧꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯒꯗꯧꯔꯤꯕ ꯃꯅꯨꯡꯗ ꯋꯥ ꯑꯃꯗꯤ ꯂꯩꯔꯤ 이제 왜 사람 거 친구라 내려게 말해 해요 아마 비시디 성격하는 하나 가이 말이 싹 네 아직 제 와리시 파무세 야 낭시대 깨들어 미노바 하 너무 마타도 들어 살리 깨 이노바 마타도 들어 살리 깨 이노 하 가이 이노바 아비 세 하요 아비 영어 라 아이um 살라니 아이um 살라니
ꯅꯣꯏꯅ ꯌꯨꯝꯗ ꯊꯤꯟꯕꯤꯔꯁꯨ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒ ꯑꯩ ꯏꯃꯥꯁꯨ ꯅꯠꯇꯅ ꯑꯩ ꯏꯃꯥꯗꯤ ꯈꯤꯇꯪ ꯑꯆꯧꯕꯗ ꯂꯩ ꯂꯦꯝꯕꯤ ꯀꯧꯏ ꯁꯥ ꯊꯣꯏ 이마기 토이토이 누시바 이마기 타와이 ꯇꯧꯕ ꯌꯥꯎ ꯃꯃꯥꯗꯣ ꯑꯁꯦꯡꯕ ꯑꯣꯏꯕꯩ ꯅꯤꯡꯗꯅ ꯀꯞ ꯂꯩꯔꯝꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯃꯥꯗꯨꯅ ꯁꯣꯝꯗ ꯁꯤꯔꯤꯌꯁꯇ ꯆꯥ ꯂꯩꯔꯝꯕꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯛꯇꯤꯡꯅꯦꯗꯣ ꯀꯥꯎꯊꯣꯛꯑꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯄꯤꯒ ꯇꯥꯔ ꯀꯞꯄ ꯅꯥꯀꯟꯗꯒ ꯂꯩꯔꯝꯃꯦ ꯃꯃꯥꯁꯦ ꯅꯨꯄꯥ ꯃꯆꯥ ꯑꯉꯥꯡ ꯏꯆꯥ ꯅꯨꯄꯥ ꯁꯥꯏꯁꯤꯒꯤ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯁꯦ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯗꯤꯞ ꯊꯤꯡꯀꯤꯡ ꯌꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯟꯗꯣ ꯃꯥꯡꯍꯜꯂꯛꯄꯗꯣ ꯇꯧꯕ ꯀꯥꯟꯗ ꯑꯉꯥꯡꯁꯤ ꯏꯊꯣꯏ ꯏꯕꯥꯅꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯉꯥꯡ ꯁꯥꯗꯣꯏꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯏꯃꯣꯟ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯁꯨ ꯌꯥꯎꯖꯔꯦ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯃꯃꯥꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯡꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯒꯤ ꯀꯣꯑꯣꯄꯔꯦꯁꯟꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅꯗꯤ ꯃꯃꯣ ꯑꯗꯨꯝ ꯀꯧꯍꯜꯂꯦ ꯑꯗꯣ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯖꯁ ꯐꯤꯂꯝꯁꯤꯗꯗꯤ ꯄꯥ ꯑꯣꯟꯊꯣꯔꯛꯄ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯀꯣꯑꯣꯄꯔꯦꯁꯟꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯒꯤ ꯑꯉꯥꯡꯗꯨꯁꯨ ꯃꯁꯥꯅ ꯄꯥꯝꯖꯔꯛꯄ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯑꯗꯣ ꯐꯤꯂꯝꯁꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯂꯤꯁꯁꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯐꯤꯂꯝꯁꯤꯒꯤ ꯃꯍꯥꯎꯁꯤ ꯁꯣꯏꯗꯅ ꯃꯍꯥꯎ ꯌꯦꯡꯕꯁꯦ ꯐꯪꯕꯤꯔꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯊꯝꯖꯒꯦ ꯐꯤꯂꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯌꯥꯝꯕꯒꯤ ꯖꯨꯅꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯂꯝ ꯊꯥ ꯊꯕꯛꯇꯣ ꯀꯩꯅꯣꯁꯨ ꯌꯥꯎꯔꯤ ꯀꯥꯟꯁꯦꯞꯇ ꯑꯃꯔꯒ ꯆꯦ ꯅꯔꯃꯗꯥꯒꯁꯨ ꯀꯩꯅꯣꯅꯦ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯂꯦꯜ ꯅꯦꯔꯦꯁꯟꯅꯦꯕ ꯋꯥꯟ ꯋꯥꯡꯕ ꯑꯃꯃꯝꯅꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜꯁꯤꯅ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯤꯅꯦꯕ ꯏꯊꯣꯏ ꯍꯥꯏꯒꯅ ꯇꯧꯕꯥꯟ ꯑꯃ ꯑꯃꯔꯒ ꯑꯩꯈꯣꯏ ꯑꯃꯔꯒ ꯅꯔꯃꯗꯥꯒꯅ ꯑꯃꯨꯛ ꯇꯧꯕꯥꯟ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟꯁꯦ ꯀꯗꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯑꯉꯥꯡꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯂꯤꯂꯥꯗꯨꯅꯦꯕ ꯍꯌꯦꯡ ꯔꯤꯂꯤꯁ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯕꯤꯅꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯔꯁꯨ ꯌꯥꯎꯋꯤ ꯅꯪꯅ ꯁꯦꯟ ꯄꯥꯏꯕ ꯉꯥꯏꯔꯤꯉꯩꯗꯅꯦ ꯑꯩꯅꯦ ꯈꯨꯃꯨꯁꯦ ꯂꯝ 10 ꯁꯥꯡꯗꯣꯔꯦ ꯈꯪꯉꯕ ꯑꯗꯨꯗꯤ ꯌꯦꯟ ꯀꯥꯎꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯥꯝ ꯈꯣꯝꯃꯒ ꯅꯪ ꯑꯝꯇ ꯀꯥꯎꯅꯒꯦꯔꯥ ꯑꯩ ꯁꯦꯟ ꯊꯥꯒꯦꯕ ꯍꯦ ꯑꯄꯣꯛꯆꯥꯎ ꯆꯌꯥ ꯆꯥꯕ ꯀꯩꯅꯣ ꯃꯥꯅ ꯈꯣꯡꯎꯁꯨ ꯁꯥꯡꯉꯦ ꯍꯥꯏꯗꯣꯏ ꯁꯨꯝ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯄ ꯋꯥꯅꯤꯗ ꯅꯥꯀꯣꯡꯒꯁꯦ ꯏꯅꯣ ꯇꯥꯔꯦꯀꯣ ꯏꯀꯥꯏꯕꯒꯤ ꯁꯤꯡꯅꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯤꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦꯕ ꯅꯪ ꯁꯨꯡꯂꯣꯏ ꯆꯦꯟꯅꯔꯣꯏꯗ꯭ꯔꯣ ꯏꯆꯥ ꯇꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯗꯨꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯤ ꯀꯞꯀꯅꯨꯁꯦ ꯑꯩꯅꯅꯦ ꯐꯅꯕ ꯂꯥꯌꯦꯡꯒꯗꯣꯏꯅꯤ ꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗꯣ ꯑꯗꯨ ꯌꯦꯡꯕꯁꯤꯗ ꯌꯥꯝꯅ ꯐꯖꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯒ ꯆꯣꯡꯒꯁꯨ ꯑꯗꯨꯝ ꯆꯣꯡꯒꯁꯨ ꯌꯥꯎꯋꯦꯀꯣ ꯑꯩꯉꯣꯟꯗꯗ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥ ꯇꯕꯨꯡꯇꯣꯜ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯦꯔꯦꯛꯇꯔ ꯄꯨꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯀꯅꯥ ꯌꯥꯎꯕꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯃꯔ ꯅꯔꯃꯗꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏ ꯌꯥꯎꯕꯤꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯕꯤꯅꯤ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯧꯅ ꯇꯞꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏꯕ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯐꯥ ꯖꯦꯛꯁꯟ ꯑꯩꯈꯣꯏ ꯕꯣꯕ ꯆꯅꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯐꯤꯂꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯏꯁꯥꯂꯤ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯔꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃ ꯃꯥꯁꯨ ꯁꯔꯨꯛ ꯌꯥꯏ ꯐꯤꯂꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯏꯊꯣꯏ ꯑꯕꯤ ꯀꯔꯝꯕ ꯊꯥꯗ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯩꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯅꯣꯅꯗꯤ ꯗꯥꯒꯤ ꯑꯣꯏꯅꯗꯤ ꯑꯣꯒꯁꯇ ꯔꯤꯂꯤꯁ ꯇꯧꯒꯅꯤꯅ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥ ꯊꯕꯨꯡꯇꯣꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯨ ꯃꯁꯤ ꯌꯦꯡꯕꯗ ꯑꯍꯥꯎꯕ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯈꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯅꯨꯄꯥꯅ ꯃꯄꯥꯜ ꯊꯣꯛꯅ ꯁꯦꯜ ꯇꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯐ꯭ꯔꯤ ꯊꯥꯕꯁꯨ ꯐꯠꯇꯦ ꯆꯧꯁꯤꯟ ꯁꯦꯟꯅꯒꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯆꯠꯊꯣꯛꯄꯗ ꯌꯨꯝꯒꯤ ꯆꯥꯛ ꯆꯥꯒꯗꯕꯅꯤ ꯍꯜꯂꯛꯄꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕꯅꯤ Hai mèo, ai tại sao mày cặp không? Ai ăn bạc film ta vâng thôi. Mày mai bung tụi na. Film masih yang lapiu. 나 빼봐 꺼져라 아비 짱이야
अभी ताइसन वांदा करो ताइसन तुम करो हाँ कर यानी ना 이마게 토이토이 눈시바 이마게 타와이 오이리바 타자마나 파자바데 이찬 뿜해